Leingakna tha asigi kuntra amasung kuntra mathoi ase Leingakki Loisang amata Suti Tharoi haina notification ama thoklakliba ase Manipurda lairiba Christian lining Chatpa Singi religious right amasung freedom Thugaibani haina Tangkhul Naga Baptist Convention ukruna yaningdaba phongdorakli Tangkhul Naga Baptist Convention ukrugi chief operating officer na kudek piduna thadurakpa charolamana hai Christian lining ase lamdamasigi missingi chada nifunithoi amadi malemda missing khwaidagi yamba lining amani Lagliba tang kuntra mathoi ase Christian lining Chatpa singna Resurrection Day of Jesus Christ haina malem sinba thungna pangthokadoribani Maramaduna Leingakna tha asigi kuntra amasung kuntra mathoi ase Leingakki Loisang amata Suti Tharoi haina lauthorakliba ase Christian community maruaina Tangkhul Naga Baptist Convention na condemn tawi order ase khudakta handokadabane asigumba Christian singi rights khongau naba manba khongthang asina tungda phataba kya thoklangnabagi machak ama oirakani hainasu cherol asida palli